Lengakna mahegi kanglon yauna chokot thoragi khongthang kaya paikhatlabasu Imphal West District ki Mayang Imphal Assembly constituency na konba lafupat teradagi lambi thonggi fivam chadaba amadi mahai tamfam sang ningthina leidabana lamdam adomgi miyam awaba kaya mayokna hori hiram asigi matangda Elite TV gi akhanaba paudam ama Hujik lejariba mafam asi Imphal West District ki Mayang Fan Esina konba adugumlaba Imphal dagi kilometer nifu mangarom satlaga leiba adugumlaba lafupat tera haiba mafam dani lafupat tera haiba mafam asigi lambi asi Semaijing thongdagi haksilakpagi sigi lambi asi adugi matik fattaba haitare lambi asi samak yam kuire kari fibam da leiri kari awaba mayoknari haiba dumi yam kunna khangmina bitanza dumi nasi lambi si yamna khudung chue bazari shogi kilometer nifu mari ni masi ayamda gari ji ana ye ku mutun yam khudung chate ngasi bawla so kari tei manga taragi manga chen ni lambi chen demna lambi ji yamna akhoi district ani phawna ba haitare sei Vichenpu district Imphal West district ani phawna lambi ni ado lambi si yam khudung chate mu chimda ana ye ku la khudung chate ba lambi accident to si mu sing yame bi si tangai phaja mi yamna dakar ba si lambi si yang chu su ko ti wadi lambi si le khudung si da ro ti ko yong chu hing ko cha khudung pu ri je lambi si pu ni lambi si khatra ga di nong hing khudung si wa si oi hai je hai ni Imphal kendra gi manungda lahuwa tera hari ba khungang asi sengna lambi je tuki matik phatta baibo sorok tanga yo ko yare asina khoi athu matam da sarkar na me yam tang changbiu lambi thong fattabajana mamoiga khoigi lamdam asigi economic tasu achauba mangjaba mo oirakpa haiba tare haibadi lamdam sungi lalol itik tawjaba kya da su lambi asina fattabana maram oiraga chathok chasinda aduki matik khudong chadaba leiri amaromda khoi lamdam sungi amatanga haiba skuli lafupa tera high school government aided sisu government inate aided oina leire school amani haiba school asida lamdam sungi miyamgi angaksing mahi masin asida katang leiba barab sida loi tamba adusida Sata kyan tamni kai fibam da leiri habadisu yam kunna khamina bitan ja da minas Lafoter high school asida ojama oina ai ojabani adu akhoi ajik leiriba school asigi satra masing ji changwa ga kunsa adu class 10 thagadaba mahiroina andaki satra nifu ga taruk adu class 9 da hojik satra nifu ni sitamni na sochaba adi kudong thiba lamdamni aduna high school laina ideal school ma khak leiri sisu सरकार ने लखोट पीदबना मरम मोइदना अखोई लेकाई खुंजी याम अवाबा दुकी मति नंगी करमना नंगी लेलसु खितंग मपुंग हाना तमहनिंगबदु सेन थुम लेतबनिना तमबंग नमद्रे उपाय लेत्रे सिदा नत्रगदि अदुना मसी अखोई हाई स्कूल सी सरकार मियेंग ताबिरगा यामना थु मतमदा लखोट पीनब होदबिबा अमदि वजा मतिक चाना लेननबा होनबिबा मसी अखोई खंजा मोइन अखोई पामजै होगी होगी ख्वाइदगी लानगी अवाबने Adi corona na waru bane, adi mutak da subam chafung khangda bane, aduna iroina na. Tamdi khangdi ojasing ki yam kan hone muhisu hona ba yabadi. Honai hai dunga idia ni na tolo mutik chana phangda ba tha kaya tolo phangda bani na. Muhisu chadab di yadab ni na. Mirai khung mutam su lai. Adi mutak ta amuk ili kemam hangi. Aduna maram oidana khoi sida awa ba se. Adi mutik mayuk nei. Aduna kana ba samathal lai ba kharadi atopa da haido ga tangri yawi. Ayam badi upaya le temni sida tumok loina tammi aduna iskoloji hingna bagi dong ta sarkar na atubum to nami yang changbiraga yamati chana tambiu lekai kun bukan biu haiba wafam si ai thamjake on ma manipur ma purak haiba sida education hab se aduki matik maru oi hairaga su haiba asigum level lafuwa tera haiba khong sididi sumnagi school ama khatang leiba adusu adet oina leiba na maram oiraga ojasing matik chana to piba ngamdaba masida Landam masongi sen paijadaba kyagi masa masu singgi laik tamhandabadi adamna adum thaba adu masimakna mafum phaba education ma pigo ngamna kra haibudi landam masigi miyam gi aso hang su leba adu Imphal dagi kilometer ni fu nga khatama chatlaga leba asigum laba lafuwa tera haiba mafam masida phatriba lambi thong leiriba school gi phibam masina akhogi landam masida karamba awonba chakhatpa semilonda afaba ma purakadori amadi education gi karamba afaba kanglo lama purakadori haiba loidana akhoi lenga na paikhatliba policy program mayam cheda ta duna thabak to onthok trabra haibadi achobo wahang aduni thiramuk sigi matanda pari ton pathojam elite news tera